Manipur ki irang na sokan kiba BSF ki ex-personnel singda compensation pigadari. Manipur thokpa ethnic violence ki manungda maral mathung mangantakhan kiba ex-BSF personnel singda compensation pigadari. Iramasugi matang na BSF ki CI Ops Manipur ki SHQ ki Commandant Operation Nodal Officer Parambir Singhana ngarang thokpa siro lamada Manipur ki ethnic violence manungda lanthum mangta kiba ex-BSF personnel punamangna mari lainaba report sing Welfare and Rehabilitation Board WARB da pikhalakadabani board asuna report sing adu khanabinaba Ministry of Home Affairs da rangkakani hari amasum compensation ki damak supporting document ga loina pisilakadaba report da ex personnel NOK singi maming force rank force number retired tawbagi numit contract number present address amasum PPO number ga loinana atopa official ID sing loinana kadabani aduga mangta kibu lanthum singi matangdana property edu movable immovable oibra property gi asingma masak laifam city village district lanthum adugi mapu ishan oibra natragana puno oiminabra mangta kiba polam singi estimated value seloina mangantakhan kibu numit FIR number amasum numit Police station amari thaudo adugi atien bawari yawadabani report singa si pisilakpada Aadhaar card ki copy voter ID natragana valid oiba government issue tawba ID ex serviceman gi oiragana discharge certificate natragana pension payment order PPO property ownership ki matangdana land deed na singba document tax receipt utility bill sing natragana mutation ki record sing loi narakadabani thaudo adugi matangna police ta file tawkiba FIR gi copy balance head natragana district official singna thaudo adugi matangna piba certificate ka loina Manipur gi ethnic violence na maram oiduna mangta khiba gi masum claim tawbada maram sai hebe yauna asumba masum asingba wafam sing phongdokpa affidavit yawadabani haidi mangta khiba lanthum amade yumna singbagi visual documentation oiba phanglagadi photographic evidence loina rakadabani haidi hairiba sing asi yauraba claim sing nodal officer commandant ops SHQ gi Manipur sector da anakpa company battalion natragana ad hoc battalion singi kuthangna pislakadabani claim sing asi ngasi thokliba notice asidagi numit nifuga mangani gi manungna pislakadabani masigi matungna pirapa claim sing khanaro heri makatana claim tawnabigi akupa marol khangbaga loinana form sing SHQ BSF CI Ops Manipur amasum Werengai da leiba ad hoc sector headquarter Manipur dagi phangani akupa marol gi damak Parambir Singha nodal officer commandant ops SHQ CI Ops Manipur sector dagi mari lenaba company battalion headquarter singi kuthang dagi khangadabani contact number na 8218773036 ni hari mongmita satakhiba attack ta Myanmar junta gi troop singbu TNLA na ngak sen ki haina kasin Independence Army na maral sirkli Myanmar gi awang thangba san state ki town am oiriba mongmita junta troop singna control toriba du handokna na bakasin Independence Army KIA na lusingba force singna attack sa tharakpada ethnic rebel group am oiriba tang National Liberation Army TNLA na ngak sen ki haina maral sirkli TNLA na Mandalay region gi mongmit amadi mogoke gi Ruby mining hub adubu Myanmar junta da control pithokibani lup asina junta troop singa yasinaba purakhiba du China na sinkiba ceasefire agreement gi matungdani TNLA na mongmit amadi mogoke town junta gi convoy singa du bungak senduna mankhiyari mafam adugi source na pirakpa report amagi matungina TNLA na asauba force ama kharom digi lakpa mabenda gi mongmit taba lambial gi manak leiriba mayit son khungang sangbat houkhre hari ningsing biabadi maben town si KIA amasung People's Defense Force PDF ki group singna mamang sai ki January thada Civilians National Unity Government ki makhada dakshin ki bane TNLA gi maikai di ki makhata na mongmit matong lambel atusu makoi gi lanmi samrum thumjinduna nongpok thangba maikai lakada attack natragana resistance singadu ngak sena bohonari mara asita junta lenga ki maikai di ki mongmit town adu ngak sena bagi damakta mafam aduda leiba football ground amada MM120 howi jarkhinduna thamkhre loinana town adu sangsilakpada apan mapinana ba kungkut kya tawduna thamle hari mara asida TNLA na mongmit
laizam office ama hangdoktuna resistant groupsingna town aduda sangthok sangsin tawbagi phibamsing adugi matang junta ga loinana pau pithok pisin tawnana yamna kana honari hausi oina mongmit town military junta gi troopsing amari TNLA gi troop khaktamak ngai hore aduga KIA PDF amasum All Burma Student Democratic Front ki troopsingna town adugi akoibida position semduna laikhre hari KIA amasum sungsinaba group singaduna mongmit town junta gi lanmi singadu bulanda adun lauksinaba honage torok khongthangda TNLA na junta gi mating pangsin khibadegi makhoi gi plan atu kai hibane KIA na attack horabadi TNLA gi maikaidegi junta gi troop singa punchilaga force ama semlakpa yai haina kanna panari mamangna junta ga punchinduna Sunny National Army bulenga ki mayokta lerambadu hojikti puna thabak tawmina khrabani makhoi gumna TNLA su thabak torok yana lei ningsingba yabadi China gi official singna KIA gi lusingba singda mamang thada kanming da pangthokiba mi phamadugi matungda mongmit pu junta regime da kushinana ba warep laukiba duda khut thingjilaktana ba warning pi balai khrabani mogoke amasung mongmit town mamang segi July thada TNLA na lusingba resistant force na junta gi munkibani ado haujikti junta na town ani etu amuhana laushinbara TNLA gi maikedi athingba mata pirakidapani Nomaizing amasung ningtokaba numita junta regime gi masing yamlaba troop singna mogoke gi akoibida leiriba PDF na khudum chaliba mafam singa duda thajinduna khut thoknaba houkhre mayai kaba chinjak charamba BDF ani thama tolopi roidori mayai kaba chinjak chasilaga mathauda pungning sangdaba BDF person ani maral gi matuina serak pi boina tha amagi remuneration pi roidori mayai kaba chinjak charaga mathauda pungning sanglamdabagi serak phanglaba BDF person ani edudi mutum murjit amasum thaudam somendro kawi hari SP Thobal Manos Prabhakar na khuyek piduna December 3 na thokiba order amana hai haukiba December ani de Thobal Babu Bazar post duty taba BDF personal ani mayai kaba chinjak ka hena chasinbadagi mathau ningthina tawba ngamdana lerama thengakhi National Highway paring gi yamna sensitive oiba mapamada tauna sinaraga makoina tawramliba thawong adu discipline nathi maram asina makoi ani mathauda thausadabagi damang namai kuntrani gi makoi gi phangpham thokpa remuneration thingba amasung makoi ani district headquarter Thawal khudaktagi makhatan order ama thoktriba phawba mathau tahomligi wafam yawri Torel da tasinbada ani sire manga sukli Rajasthan gi Tong district ta SUP ama Torel ama da tasinbada gi nupi ani sikhibaga loina atopa manga na suklaina police na phungdukre police officer ama na phungdopagi matuina thawdodu hanumidang Piflu police station gi manungsana leiba Dondia kun manar thokibani manaki driver na control ngamhaudabadigi SUV editorial tasin madura nupi ani khudakta sibaga loinana atopa mangana sokhi misimina nanglaba punamak imung amagi miyoi singni haina phungdokladura manaki makoi swai Modupur district leiba laising amara chatlurawa matung Asmir district hanbagi lambi ta lebak thiba thawdo thokibani haina su pausta makhatari